Home Minister Govindas Konthoujam Amasung Commissioner na Governor ga Unnakhre. Haukiba me tara humdoida Kangpopi District ki manung chanba Lailon Vaifei Kuki Khuldagi nupi taranithoi yauna Nagamijam taranipan khul asigi nupi singna hana faraba matungda mamit amasung makut punsilaga Kuki terrorist khutpu amada khusinakraba matung tha asigi taramanga da nupi taranithoi thadoraklaga lemhauriba Nagamijam tarukpuna mihathina halambadagi mamang thagi tarada खुल्लसिगी मफम अमदगी फंख्रबा मतुंगदा कोइशाउनरबा नागासिंगना नेशनल हाईवे 2 इम्फाल दिमापुर लंबी परिंगदा इकोनॉमिक ब्लॉकेज चथरक्तुना मिहारसिदा चेनाफसिंग फागदबनी हाइबगी डिमांड तौरकपदगी ngarang चीफ मिनिस्टर वाइखेम चाना सेनापति ताना चतुना यूएनसी गा मिफम पांगतुक्तुना खोंजंग हंदोकपिनबा हाइजरुबदा लेखाई तारखिद्रबा मतुंगदा ngasi manipur lenga ki home minister Govindas Konthoujam Amasung loishang asigi commissioner na governor ga Unnakhre Pauchesna fangba report ki matung inna ngasi yupung 13:30 rom tarakpada lenga ki commissioner N Ashok Kumar Logwavan da lakuna governor ga wari sanakhi mahana governor ga unaduna wari sanaram laba matung ngasi nungchil pung manga khara helakpada home minister Govindas Konthoujam Logwavan da lakuna governor ga wari sanakhi home minister na governor ga unabada lenga ki atopa minister natraka official sing amata loinarakide mahagna governor khaktaga unaduna wari sanakibani hairi ngasigi oina home department gi commissioner amasung minister na logwavan da governor ga unaduna tongan ba wari sanakiba asigi matang da logwavan gi secretary tagi official oi baccherol amata thorakpa laikide loinena home department pu khutpai riba minister Govindas Konthoujam na amasung Commissioner Governor ga unaduna wari sanakiba asi kari karamba wafam puthokduna khanakibage haiba chap chana khangba ngamdri adubu Nagamijam tarpu mi hathina halam laba matungda makhoigi hakchang sing fangbadagi thodogasi chenaba sing fadriba fawba khongjang changshinki gani haiduna leblak liba Nagamiyam gi economic blockade asi ngarang chief minister na handokpi naba UNC gi luchingba amasu mihut singda haijaraba fawda yaraktabadagi oirekliba law and order gi fibam gi matangda Governor da paudambaga loinena kari karamba thabak sing lokhutkadagi haibagi matangta khanaba oigani thajanari panbe yabadi Nagamijam taruki hakchang sing recover tawdringai gi manguinena thodok asigi matangda gamnom saparmaina police station na lokhatpa case adu manipur lengakna Ministry of Home Affairs da ai bachelor piduna haizabadagi ministry na thopa order gi matungina National Investigation Agency da kushinakrabani Ministry ki order matungina agency asina regular case ama register tawduna lokhalaga masigi investigation chatharaklibani adubu ngarang numidang athengba fawada thodogasi ki matangda lokhotpa case ka mari lenena NIA na miyoi amata fagat pa laikhidri amasung thodogasi da sizinaba khushu khulai na chingba amata recover tawre haibagi wafam official oina phongdorak pa laitribani Maram asina mijam taruk hapata chenaba sing fatuna chenak pidriba fawba economic blockade ki khongjang handokloi haina ngasi su leptana changsillaklibani